ngasi nongmani asida khulai matik sana paiba kuki singna tampaki mafam ayambada nongmai amadi bom yamna landabada nufi ama leikidaba matungda ngarang numidangdagi hona ahin nungai fawba Imphal West District ki mafam kayada landarakre Imphal West ki manung channa leiba sengmai AC ki manung chanba lojing loya da leiba phayeng kangchup ngarang numidangi pung mapan khara helakpa adwaidagi hakkanba mawongda kuki khulai paiba singna maitei kultamna landarakhi kangchup kharang da kuki khulai paiba singna akanumungda bom yauna nungmai rang kya atat akham leitana kapsilakpada nattana mafam adugi yum kayada nungmai kapsinduna yum tara mai thadok-lamle loinana yum kharagi phaklangda KUKI LAND haina tharamba thinaki hari kuki khulai paiba singna kangchup karangda leiba yum kaya mai thabada nattana yumda khamduna thamba gari kayasu mai thadoktura mangalamki kuki singna chatharikhiba ka henba thong adubu ngakthoknaba mafam aduda mathau tawduna leiba central force amadi state force na ju khut handuna nakan anigi marakta matam sangna khut thunaki khut thungnaba aduda mafam aduda mathau tawduna leiba BDF personnel anisu asok apan nangki hari thodok thofamdagi aredaina phongba paw amagi matungina ngarangi thodok aduda BDF personnel singda khulai matik sana pidaba amadi ngarangi thodok aduda siling chitta hingawbani haiduna pendaba wafam kaya phungdorogli Manipur Fair Service ki kangbu amana mai adu kanma ngamorabasu lufa lakh kayagi man chang amang ata thogon khiba adudi kanma ngamodre hari